Piripo Masado, Tofum Kandi. Ngangam Singam the Vanapik Tankibana, Mako Ngauragli. Maya Marang to the Gi, Puk Hagotuna, Athingba, Amamba Hinduda, Chelusira, Yumtana, Natraga Karamba Pambai Amatiraga, Kodaksida, number Sigapau Honagani. Ngayhak Mana Tintakrabadi, Naisari Matik, Mabo Otuna Lakpiduna, Achumba Sakini. Pakum Piram the Chakrabadi, Atopomatam Amamu Taraktuna, Kayam Queen Mabunga Henbirakani. Masi Kalakpana, He ni Hena Masado, Piberto Bamioi Amadagi Henkre, Kirum Hokre. Langban Maisa Kang Bagumna, Inkrabawak Chingia Hinduda, Masado at Ukimatik Omcha Ngaragle. Pirakadawa Bakumso, Karamba Bakum no Kandramakso, Karang Nangairak Libani. Magi chimbal dagi thorakpa pakhum ama khakto mamana sing duda power beng yawbrahangni adubu kana amata yawrakte khumnarakle lobuk mayai duda phirepa tofum khangda makhwang metlaga leptuna yengi labuk tuki phawdokpham makhoina lakpa lambel duda mayamni isai sakpa langba harau nungaibagi khonjel ngasai makhaidi nokmi ta thokpa ngamlammi Adubu Hositi Kwarangui Sound of a Pic Talakle, Saur Busuade. Domin the Lero Haiduna, Jenning was supori. Masada Wise sang Mangam the Bagi, Sor Popo Kam Toktuna, Mamaido, not yet late in the Kangli. Le Bagalabana, Oiroi Kali, Rasia Gimakut Baituna, Maya Marak to the Gi, Karatam the Chintoragle. Rasia Sumasado, Kara Haidi, Piripagimato the Ngagna. Firipa. Kuinu Kudurge Yamrusinna Piripado, Mule Aduna Cup, Masadu Suchaning Tabangamda, a Pikpa Congelda. I hand the Beatre Rasia su Piripagi my Tonguda, Kaido Yarobano Bakade. Yam the Luba Natravadi, my tongue the mi bag expression Sukut Uttava Piripani. Kaido Yarogeva Masadu Tofum Kangdabaki Quelling Linglaga. Anu number ama text harami tam na oidong male ngarang numin sini mana pakum pirake harambado phone of takre airaga mathayam sana khonjal pikthaki makhunna lukham dusu upai le tanali Russia ma su marup adugi mato makne hera nupi gi bu haiduna chei nganglade aingonda gi tawradana number do ai chim phapo hodre anowuni aina na dengai re ise magi reply duni Rasia tam nagi wakalda ngokchatnaraba maruptada upai leita yenglaga nungaitana mai siawde nangbu fana sagida sorok tagadoba lauri da chatpa hegadro amamba maraksida phiripa amuk to silaga nakhong nakut tekpa soideko nangama kashu dori si hairam laga phiripa mayamdu da chatlagi haibau haisipo kangthok lamba tawrudana jacket to thakli silaga Russia da ingit piramduna mayam langliba maraktagi thorakle tam thorakle makhoina pulamba mafamdudagi lamna Russia su leptuna mabu yengaklibado manasu hairap onthokluba urui ikaibasu poklude nupi amagi haktakki asuk mana tonjaba hayeng nongalakpada tapna mamanabadugi mamangda ikairakpadi yari adubu hosiki oinadi pakhum aduna maruni Pibam duda amamba marakta mahu chenba ting kangna chiklubusu doctor da chenbagi mohutta phone charge tawba hana chenkidawba phiripa oiribani lechil naga thabani thabal sumasik manga leitabani apikpa lauri duda maraga ngaingam singam dana chatli phone dusu mai yawdabani na mai thangadawbusu upai leite mit ushalaga chatpaga chap manakre lauri kaiba yawramduna Kongkut mafamduda makhong khudi thizillaga ngakli tusilli adubu China phaude phuk hagotuna gari manak yaunaba makhong thoinadam yangna hen sensilli aduk sangu matik to amuk tusin amuk hagot tawduna ngamnaba chatli uchinna chinna leirak machin yorakle awamba handokpagi ahoba sorama wai sangna kamthoi firipa khamiba magi karduda kakhalagli Yamna thuna mobile da charge tawshilaga op hangna boni op hangba yaba ngai badusu kaya di wana thokle
Second amanido chahi lising ga pangkhak oire. Yakre charge tawna tawna number du da call toksili. Mehul dusu pakhat pama call thokna khapli. Thabet holi basor du masu mapung phana nemthan bangamdri. Warubagi hulak pamihulga pakhat paga mapa chana kiduna nakong phawbo hoikre. Hello. Khonjal du da phirepa wai sakna sor hondok pangami. Adubo nupi du na ta kini haibagi phajinje. Khonjal ta ba phanglak pamikupta ipai thabai du na masam chap yung lambasing ado. Aming banami baga mayok na krabagum hanagi maphamda tapna hanjin bangamakle. Phirepa maso tamnagi maphamda hainingba hangningba ngangningba trainingba na paring Wakalduda ikibada faniyamdi wakalgi chemai sing ado thagatlamlani. Adubu mikup adudadi ahangba chebang amagum wai ama phawba leiramdre. Tapna tamnada Happy New Year. Aina wish piba mayam maraktagi khwaidagi thengna wish back tawrakpase sirni. Icham chamna hairakpa wahai oirabaso ma bulakna bibagum thoki. Sensitive thuna oisinki. Tamnagi maphamdadi mana khwaidagi mangzil thaba misak amasu oisaningbani. Adubu phone o takiba maramna mana maning khomhore hairakpa wahaido thamoida ningamjade. Nangi number su chattana. Anauba number sidagi ngaktani mayamda wish tawrise. Phirepa handakti khonjal sonthana khumi. Phone o ta thokre. Aduna takpati ngaining ngairamdi sinine khara lai thokreba. Adudi hainu. Tumin lene nungsit nungsa khara changhanbagi maongni. Punzillaba wakhal maraktuda Phirepa tapna. Thanakiba matamdi ngarangni. Hayeng ai Manipurda yauraklani. Pung kyada? Yamna thuna hairakibani. Tamnana amu 8:45 ki morning flight ta airport ta lairamge. Thabak komgadra. Thabakti komba leite mai hoduna paring lenglaga lairibani adubu khummi. Leite. Ai yaurakpa ngairamu. Hayinga matam chana ngairamdradine aidi yaroi. Phirepa momon tawki. Soidanama. Nangna pigadaba aigi pakumduna kamdauba. Aina yes haibadura. Natragana no haibadura. Sarna pamise. Phirepa pakumdu pen phatre takli mali. Karamaka lam thorak lama mai thongda khudakta mamsilai. Thamoi singna ikhong lang nangai sariba. Kana amagi maphamda pakhum amabo karamba pami haiduna hangzilurawadi. Misaktuna sini si pami si khumau haiduna harau takligadra. Khangki Phirepa manasu tamna pakhum pirakpa numit amada yang na mabu olumba wahalluba tawdaba maka lamgadaba amadi pirakloi. Nangi thamoida leiba asingba pakhumdo ai pami. Thamoida leiba asingba pakhumdi aina sarbu nungsige khande. Phirepa maithong asuki matik mangsinre. Mamai sinba thongna ingangang sili. Sak unadabana tamnana ukidabani. Adubo sarna aibo sarbu nungsihanba ngamni hairadi. Yes. Phirepa maithong kita ngadhoksei haraubadi phaurude. Adubu tanja amadi pibirakle. Maphamda lairiba nungsiba ado utjanaba. Tamnana nungsibirakpa nungsibirakaba. Thamoida yauriba nungsiba adumadi mayek singna utlamlagi khalai. Pirakliba tanja asida. Nangna iba nungsidrasu. Ifamda lairiba nungsibase utjanaba. Tanja ama pibirakpase thamoi sipele. Namthaki pakhum amabudi asingba pakhum sina hina tabada nungaibasu phawi. New Year ki marup sing enjoy tawdabra. Pulamuni. Punjaro. Good night. Haiduna Phirepa magi pakhum ama mungairamda kakthaki. Chima kanglamba Phirepa hanjinduna chimal umsilakle. Harau nangdi pundabra hangningloi. Masimak natrabaso good night haiba wahi amatang oirabaso harau tayamna haisagi khanduna kathoklubani. Upai leita tapna irunglomna umsilakle. Pawa madi phaunare charang narambadu madi hanre. Henkal henadom.
ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯁꯦ ꯄꯨꯡ ꯀꯌꯥꯅꯣ ꯃꯥꯅ ꯉꯥꯏꯒꯗꯧꯕ ꯈꯜꯂꯨꯕꯗ ꯍꯦꯟꯅ ꯑꯋꯥꯕꯒꯤ ꯃꯁꯛ ꯑꯣꯏꯔꯛꯂꯦ꯫ ꯃꯔꯨꯞꯁꯤꯡꯗꯨꯒꯤ ꯃꯅꯥꯛꯇꯁꯨ ꯍꯟꯖꯤꯜꯂꯨꯗ꯭ꯔꯦ, ꯂꯥꯡꯅꯤꯡ ꯉꯥꯎꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦ ꯃꯥ꯫ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯦ꯫ ꯌꯨꯝꯗꯁꯨ ꯃꯤ ꯇꯤꯟꯕꯒ ꯌꯥꯝꯅ ꯉꯟꯕ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯗ꯭ꯔꯤꯕ ꯑꯃꯒꯤ ꯃꯇꯝꯒꯨꯝ ꯂꯩꯔꯝꯃꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯒꯦꯠ ꯍꯥꯡꯂꯛꯄꯒ ꯐꯤꯔꯦꯞꯄꯁꯨ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯇꯨꯅ ꯁꯨꯃꯥꯡꯗ ꯈꯥꯝꯃꯝꯂꯦ꯫ ꯁꯣꯗꯨꯁꯨ ꯄꯥꯟꯗꯨꯅ ꯑꯗꯨꯝ ꯊꯝꯃꯝꯃꯤ, ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯅ ꯊꯧꯖꯤꯜꯂꯨ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤ꯫ ꯃꯥꯒꯤ ꯀꯥ ꯌꯧꯔꯛꯂꯦ, ꯃꯁꯥ ꯁꯦꯡꯗꯣꯛꯈ꯭ꯔꯦ꯫ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯇꯩꯔꯤꯕ ꯗ꯭ꯔꯦꯁꯇꯣ ꯀꯧꯁꯇꯨꯗ ꯂꯪꯁꯤꯜꯂꯒ ꯊꯝꯈꯤ꯫ ꯅꯣꯡ ꯆꯨꯕ ꯋꯦꯗꯔ ꯅꯠꯇ꯭ꯔꯕꯁꯨ ꯂꯤꯛꯂꯥ ꯇꯥꯕꯅꯤꯅ ꯂꯧꯕꯨꯛꯀꯤ ꯄꯥꯂꯤꯗ ꯂꯥꯛꯄꯗ ꯃꯁꯤꯡ ꯊꯤꯉꯝꯗ ꯇꯨꯁꯤꯟꯈꯤꯕꯗꯨꯅ ꯄꯛꯈꯤꯕ ꯂꯩꯈꯣꯝꯅꯤ꯫ ꯏꯪꯊꯝꯊꯥ ꯑꯣꯏꯔꯕꯁꯨ ꯐꯣꯡ ꯐꯣꯡ ꯁꯥꯕ ꯃꯥꯒꯤ ꯔꯨꯝꯅꯤ, ꯑꯗꯨꯅ ꯇꯥꯋꯦꯜ ꯑꯃ ꯁꯦꯠꯂꯒ ꯂꯩꯕꯗ ꯑꯏꯪꯕ ꯐꯥꯎꯗꯦ꯫ ꯅꯥꯏꯠ ꯗ꯭ꯔꯦꯁꯁꯨ ꯍꯣꯡꯗꯣꯛꯂꯒ ꯐꯃꯨꯡ ꯀꯥꯈꯠꯂꯛꯂꯤ꯫ ꯑꯄꯥꯛꯄ ꯐꯃꯨꯡꯗꯨꯗ ꯃꯈꯨꯠ ꯑꯅꯤꯗ ꯐꯟꯗꯣꯛꯂꯒ ꯂꯣꯡꯅ ꯍꯤꯞꯄꯤ꯫ ꯍꯥꯡꯗꯣꯛꯇꯨꯅ ꯊꯝꯂꯤꯕ ꯏꯊꯥꯅꯨꯡꯁꯤꯗ ꯂꯩꯖꯔꯒꯦ ꯍꯥꯏꯗꯨꯅ ꯀꯔꯤ ꯅꯨꯃꯤꯠꯇ ꯂꯥꯛꯇꯧꯔꯤꯕ? ꯏꯊꯥꯅꯨꯡꯁꯤꯗ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯒ ꯊꯝꯈ꯭ꯔꯕꯗꯤ ꯑꯃꯨꯛ ꯍꯟꯅ ꯊꯥꯗꯣꯛꯂꯔꯣꯏ ꯍꯥꯏꯕꯒꯤ ꯅꯅꯤꯡ ꯇꯧꯒꯦ ꯈꯟꯗꯨꯅ ꯑꯩꯕꯨ ꯋꯥꯍꯜꯂꯤꯕ꯭ꯔꯥ? ꯑꯩꯕꯨ ꯋꯥꯍꯜꯂꯦ, ꯑꯩꯕꯨ ꯑꯣꯠꯂꯦ ꯈꯪꯅ ꯈꯪꯅ ꯑꯩꯅ ꯅꯪꯕꯨꯁꯨ ꯊꯥꯗꯣꯛꯄ ꯉꯝꯗꯦ꯫ ꯅꯨꯡꯁꯤꯕꯁꯦ ꯑꯁꯨꯝꯅ ꯁꯥꯊꯤꯕ꯭ꯔꯥ? ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯊꯋꯥꯏ ꯊꯥꯗꯣꯛꯄ ꯐꯥꯎꯕ ꯉꯝꯈ꯭ꯔꯤꯕꯁꯤ ꯉꯁꯤꯗꯤ ꯉꯛꯄꯁꯨ ꯐꯥꯎꯔꯨꯗ꯭ꯔꯦ꯫ ꯃꯥꯏꯊꯣꯡꯗꯨ ꯍꯟꯖꯤꯜꯂꯛꯂꯦ꯫ ꯕꯦꯕꯦ ꯅꯤꯡꯁꯤꯡꯉꯛꯄꯗ ꯀꯥꯏꯔꯤꯕ ꯊꯃꯣꯏ ꯑꯗꯨꯒꯤ ꯐꯤꯕꯝ ꯊꯨꯞꯆꯤꯟꯕ ꯂꯣꯠꯁꯤꯟꯕ ꯇꯧꯔꯨꯗꯅ ꯃꯌꯦꯛ ꯁꯦꯡꯅ ꯃꯥꯏꯊꯣꯡꯗꯨ ꯎꯠꯂꯛꯂꯦ꯫ ꯅꯤꯡꯁꯤꯡꯕꯗꯨꯅ ꯅꯨꯡꯉꯥꯏꯕ ꯁꯔꯨꯛ ꯑꯃꯗꯁꯨ ꯑꯋꯥꯕꯒꯤ ꯃꯩꯆꯥꯛ ꯂꯤꯁꯤꯡ ꯂꯥꯟꯁꯤꯜꯂꯛꯂꯤꯕꯅꯤ꯫ ꯃꯤꯠꯂꯨ ꯑꯅꯤꯗꯒꯤ ꯄꯤꯔꯥꯡꯁꯨ ꯇꯞꯅ ꯏꯪꯅꯁꯨ ꯁꯤꯟꯊꯔꯛꯄ ꯉꯝꯃꯛꯂꯦ꯫ ꯃꯆꯤꯟꯗ ꯅꯤꯡꯉꯝꯗꯅ ꯁꯣꯜꯂꯛꯏ, ꯕꯦꯕꯦ, ꯅꯪ ꯀꯔꯝ ꯇꯧꯔꯤ? ꯑꯩꯒꯤꯗꯤ ꯑꯩꯅ ꯅꯨꯡꯁꯤꯕ ꯃꯤꯁꯛ ꯑꯃ ꯊꯦꯡꯅꯔꯦ꯫ ꯑꯩꯅ ꯃꯥꯕꯨꯁꯨ ꯅꯨꯡꯁꯤꯔꯣꯏꯒꯦ ꯉꯝꯗ꯭ꯔꯦ꯫ ꯃꯥꯅ ꯑꯩꯕꯨ ꯑꯣꯠꯂꯕꯁꯨ ꯅꯪꯒ ꯀꯥꯏꯅꯈꯤꯕꯒꯤ ꯃꯩꯆꯥꯛ ꯀꯤꯕꯅ ꯃꯥꯅ ꯏꯐꯝꯗꯩ ꯂꯥꯞꯈꯤꯗꯧ ꯁꯔꯨꯛ ꯃꯅꯤꯡ ꯇꯧꯅ ꯄꯦꯅ ꯑꯣꯠꯂꯁꯅꯨ ꯍꯥꯏꯗꯨꯅ ꯏꯁꯥꯅ ꯑꯌꯥꯕꯁꯨ ꯄꯤꯊꯣꯛꯈ꯭ꯔꯦ꯫ ꯁꯥꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯂꯦꯞꯄ ꯂꯩꯇ ꯃꯥꯅꯁꯨ ꯑꯩꯕꯨ ꯁꯥꯟꯅꯕꯤꯔꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯁꯥꯎꯔꯕꯁꯨ ꯉꯝꯗ꯭ꯔꯦ꯫ ꯑꯩ ꯌꯥꯝ ꯁꯣꯜꯂꯦ꯫ ꯅꯨꯡꯁꯤꯕꯒꯤ ꯃꯐꯝꯗ ꯑꯁꯨꯛ ꯌꯥꯝꯅ ꯅꯣꯟꯖꯍꯜꯂꯝꯂꯤꯕꯁꯦ ꯅꯪꯅꯅꯤ꯫ ꯑꯌꯨꯛꯅꯤ, ꯖꯣꯏꯅ ꯏꯃꯨꯡ ꯃꯥꯡꯒꯣꯜ ꯁꯠꯁꯦꯡꯉꯤ꯫ ꯕꯣꯔꯤꯁꯁꯨ ꯍꯀꯥꯝ ꯂꯥꯎꯅ ꯆꯜꯂꯒ ꯊꯣꯔꯛꯄꯗ ꯃꯄꯥꯅ ꯋꯥꯏ ꯁꯤꯠꯂꯝꯕꯗꯨ ꯎꯔꯦ꯫ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ, "ꯑꯕꯣ, ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ?" ꯍꯥꯏꯔꯛꯄꯗ ꯖꯣꯏ ꯅꯣꯛꯃꯤ ꯁꯝꯆꯤꯠꯇꯣ ꯃꯆꯥꯗ ꯄꯤꯁꯤꯜꯂꯤ꯫ "ꯗꯥꯎꯒ ꯌꯥꯔꯣꯏ꯫ ꯍꯌꯦꯡꯈꯩꯗꯤ ꯈꯔ ꯉꯟꯅ ꯍꯧꯒꯠꯂꯒ ꯁꯤꯠꯂꯣ꯫ ꯌꯥꯍꯧꯔꯛꯄꯒ ꯁꯨꯝꯆꯤꯠꯀ ꯃꯥꯌꯣꯛꯅꯕ ꯐꯠꯇꯦ." ꯍꯦꯛ ꯍꯥꯏꯔꯛꯄꯒ ꯁꯛꯐꯝ ꯍꯟꯖꯤꯜꯂꯒ ꯁꯨꯝꯆꯤꯠ ꯃꯈꯣꯛꯇꯨꯅ ꯃꯆꯥꯅꯨꯄꯥꯒꯤ ꯂꯋꯥꯏꯗ ꯁꯨꯗꯣꯏ ꯇꯧꯔꯤ꯫ ꯅꯪ ꯅꯀꯣꯛꯇꯨꯗ ꯁꯨꯖꯤꯜꯂꯛꯑꯗꯤ ꯂꯣꯡꯈ꯭ꯔꯥꯛ ꯂꯣꯡꯉ ꯇꯥꯅꯤ ꯅꯪ꯫ ꯄꯥꯕꯨꯡꯁꯤ ꯈꯨꯎꯁꯤ ꯇꯥꯡ ꯆꯤꯛꯄ ꯍꯧꯋꯤ ꯍꯥꯏꯔꯗꯤ ꯈꯔ ꯉꯟꯅ ꯍꯧꯒꯠꯂꯒ ꯅꯪ ꯁꯤꯠꯄ ꯀꯔꯤ ꯀꯥꯏꯒꯦꯕ? ꯀꯩꯅꯣ, ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄ ꯍꯥꯏꯁꯤꯗꯤ ꯊꯕꯛ ꯏꯪꯈꯥꯡꯅ ꯑꯦꯛꯁꯔꯁꯥꯏꯁ ꯑꯣꯏꯅ ꯇꯧꯒꯗꯕꯅꯤ꯫ ꯅꯆꯥꯅꯨꯄꯤ ꯆꯔꯣꯏꯕꯨ ꯉꯝꯖꯕꯤꯗꯣ ꯌꯧꯔꯛꯑꯅꯤ ꯍꯥꯏꯗꯥꯏꯅꯦ? ꯅꯄꯥꯅ ꯆꯥ ꯃꯥꯟꯅꯔꯒ ꯍꯦꯛ ꯅꯨꯡꯉꯥꯏꯔꯣ꯫ ꯏꯃꯨꯡꯁꯦ ꯊꯛ ꯈꯥꯎꯍꯜꯂꯣ꯫ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯃꯁꯦ, ꯃꯁꯛꯁꯤꯒ ꯂꯐꯨꯗ ꯂꯩꯕ ꯍꯪꯉꯣꯏ ꯍꯦꯛ ꯃꯥꯜꯂꯗꯅ꯫ ꯍꯩ ꯍꯪꯉꯣꯏ ꯇꯣꯡꯁꯥꯡ, ꯕꯤꯂꯥꯏꯇꯤ ꯉꯥꯅꯨ ꯃꯥꯟꯕꯧ, ꯅꯪ ꯑꯃ ꯅꯪ ꯍꯥꯏꯁꯤꯅꯤ ꯅꯪ꯫ ꯍꯥꯏꯔꯝꯂꯒ ꯃꯈꯥ ꯇꯥꯅ ꯋꯥꯏ ꯁꯤꯠꯈ꯭ꯔꯦ꯫ ꯕꯣꯔꯤꯁꯅ ꯁꯨꯃꯥꯡꯗꯨꯗ ꯑꯉꯥꯡ ꯃꯆꯥꯒꯨꯝ ꯐꯨꯅꯕ ꯁꯥꯟꯅꯩ꯫ ꯃꯆꯤꯟꯗꯒꯤ ꯃꯈꯣꯜꯒ ꯊꯣꯛꯍꯜꯂꯒ ꯕꯨꯁꯂꯤꯒꯤ ꯃꯇꯧꯒ ꯇꯝꯃꯤ ꯄꯣꯠꯅꯤ꯫ ꯍꯩ ꯍꯥ, MM ꯐꯥꯏꯇꯔ ꯑꯣꯏꯗꯕ ꯌꯥꯗ꯭ꯔꯦ꯫ ꯑꯦꯝꯁꯦ ꯍꯧꯖꯤꯛꯇ ꯈꯟꯒꯠꯂꯛꯑꯦ ꯇꯧꯔꯤꯁꯦ꯫ ꯌꯥ ꯍꯨ ꯊꯤꯆꯨꯡ ꯆꯤꯁ ꯆꯤꯁ ꯆꯤꯁ꯫ ꯑꯧ, ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁ꯭ꯄꯥꯏꯗꯔꯃꯦꯟ ꯌꯦꯡꯉꯨꯔꯒꯅꯦ ꯁ꯭ꯄꯥꯏꯗꯔꯃꯦꯟ ꯑꯣꯟꯅꯤꯡꯉꯛꯑꯦ ꯍꯦꯛ ꯍꯥꯏꯔꯣ꯫ ꯑꯁ, ꯑꯗꯨꯏ ꯋꯥꯈꯜꯗꯣ ꯈꯟꯕ ꯌꯥꯕ ꯈꯜꯂꯝꯃꯕꯅꯤ꯫ ꯃꯥꯏ ꯄꯥꯋꯔ ꯆꯦꯟꯕ ꯗ꯭ꯔꯦꯁꯇꯣ ꯑꯩꯒꯤ ꯂꯩꯇꯦ꯫ ꯑꯗꯨꯅ MM ꯐꯥꯏꯇꯔ ꯑꯣꯏꯔꯅꯤ꯫ ꯐꯨꯗꯧꯕ ꯊꯤꯟꯗꯠꯇꯧꯕ ꯃꯤꯁꯨ ꯌꯥꯝ ꯂꯩꯔꯦ꯫ ꯁꯣꯝꯗꯅ ꯄꯨꯡ 9 ꯇꯥꯔꯛꯄꯗ ꯑꯦꯌꯔꯄꯣꯔꯠꯇ ꯌꯧꯔꯛꯇꯨꯅ ꯐꯤꯔꯦꯞꯄ ꯇꯥꯝꯅꯥ ꯊꯣꯔꯛꯄ ꯉꯥꯏꯔꯤ꯫ ꯐ꯭ꯂꯥꯏ ꯗꯤꯂꯦ ꯇꯧꯕꯒꯤꯔ ꯊꯣꯔꯛꯄ ꯎꯗꯦ ꯅꯨꯡꯊꯤꯜ ꯄꯨꯡ 1 ꯇꯥꯔ ꯐꯥꯎꯕ꯫ ꯃꯊꯪ ꯃꯌꯥꯝ ꯊꯣꯛꯅꯔꯛꯄꯗ ꯃꯥꯒꯤ ꯊꯃꯣꯏ ꯑꯣꯠꯄꯈꯛ ꯍꯩꯕꯤ ꯑꯗꯣ ꯉꯥꯏꯉꯝꯗꯅ ꯌꯥꯎꯔꯛꯄ꯭ꯔꯥ ꯌꯦꯡꯕꯗ ꯃꯉꯛꯁꯨ ꯃꯔꯤꯜ ꯆꯠꯂꯦ꯫ ꯑꯗꯨꯕꯨ ꯁꯨꯛꯌꯥꯎ ꯌꯥꯎꯔꯛꯇ꯭ꯔꯦ ꯊꯣꯛꯂꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯍꯟꯕ ꯀꯧꯕ ꯂꯩꯇꯦ꯫ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯆꯍꯤ ꯆꯨꯞꯄ ꯑꯃ ꯍꯜꯂꯛꯇ꯭ꯔꯕꯁꯨ
ꯈꯣꯡꯐꯝ ꯑꯁꯤꯃꯗꯤ ꯍꯣꯡꯂꯔꯣꯏ ꯍꯥꯏꯗꯨꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯈ꯭ꯔꯦ꯫ ꯉꯥꯏꯕ ꯍꯦꯟꯃꯟꯂꯛꯇꯅ ꯏꯀꯥꯏꯕ ꯐꯥꯎ ꯈꯤꯇꯪ ꯐꯥꯎꯔꯛꯂꯦ ꯃꯁꯥꯗꯣ꯫ ꯃꯌꯨꯝꯗꯒꯤ ꯀꯩꯝꯇꯁꯨ ꯍꯦꯛ ꯆꯥꯗꯅ ꯊꯣꯔꯛꯂꯤꯕꯅꯤ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝꯅ꯫ ꯄꯨꯡ 3 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯇꯥꯝꯅ ꯑꯦꯌꯔꯄꯣꯔꯠ ꯃꯅꯨꯡꯗꯒꯤ ꯊꯣꯔꯛꯂꯦ꯫ ꯃꯤꯀꯨꯞꯇꯨꯗ ꯋꯥꯔꯝꯕ, ꯆꯣꯛꯊꯔꯝꯕ, ꯁꯣꯟꯊꯔꯝꯕ ꯄꯨꯝꯅꯃꯛꯇꯣ ꯃꯁꯥꯗ ꯑꯃꯠꯇ ꯌꯥꯎꯔꯗ꯭ꯔꯦ꯫ ꯃꯍꯩ ꯄꯥꯏꯕꯤ ꯑꯗꯨꯅ ꯈꯨꯗꯤꯡꯃꯛ ꯆꯨꯞꯊꯣꯛꯈꯤꯗꯨꯅ ꯂꯪꯁꯤꯟꯈ꯭ꯔ ꯃꯥꯜꯂꯦ꯫ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯒ꯭ꯔꯦ ꯀꯂꯔꯒꯤ ꯐꯣꯔꯃꯦꯜ ꯄꯦꯟ ꯑꯃ ꯁꯦꯠꯇꯨꯅ ꯋꯥꯏꯠ ꯀꯂꯔꯒꯤ ꯁꯔꯠ ꯑꯃ ꯇꯛ ꯇꯧꯁꯤꯜꯂꯒ ꯇ꯭ꯔꯣꯂꯤ ꯃꯈꯨꯠ ꯅꯥꯝꯃꯅ ꯆꯤꯡꯗꯨꯅ ꯍꯤꯜ ꯋꯥꯡꯇ꯭ꯔꯤꯡ ꯋꯥꯡꯕꯝ ꯇꯣꯡꯂꯒ ꯃꯁꯝꯗ ꯀꯣꯝꯂꯞ ꯆꯝꯅ ꯔꯕꯔ ꯑꯃꯅ ꯄꯨꯜꯂꯒ ꯃꯅꯤꯡꯗ ꯁꯥꯡꯅ ꯊꯥꯗꯗꯨꯅ ꯊꯣꯔꯛꯂꯤꯕꯤ ꯇꯥꯝꯅꯥꯗ ꯃꯣꯃꯣꯟ ꯌꯦꯡꯖꯩ꯫ ꯇꯞꯂꯤ ꯇꯞꯂꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯛꯏ꯫ ꯇꯥꯝꯅꯥꯁꯨ ꯆꯞ ꯂꯦꯞꯄꯒ ꯐꯤꯔꯦꯞꯄꯗ ꯃꯣꯃꯣꯟ ꯇꯧꯁꯤꯜꯂꯛꯏ꯫ ꯐ꯭ꯂꯥꯏꯠ ꯗꯤꯂꯦ ꯇꯧꯈ꯭ꯔꯦ꯫ ꯋꯦꯗꯔꯁꯤꯗ ꯐ꯭ꯂꯥꯏꯠ ꯄꯥꯏꯕ ꯌꯥꯗꯗꯅ꯫ ꯐꯤꯔꯦꯞꯄ ꯇꯥꯝꯅꯥꯒꯤ ꯇ꯭ꯔꯣꯂꯤꯗꯣ ꯃꯥꯅ ꯑꯣꯏꯅ ꯂꯧꯈꯤꯗꯨꯅ ꯆꯤꯡꯂꯒ ꯄꯨꯊꯣꯔꯛꯂꯦ꯫ ꯇꯥꯝꯅꯥꯁꯨ ꯃꯇꯨꯡ ꯏꯟꯅꯔꯛꯏ꯫ ꯀꯥꯔ ꯃꯅꯥꯛ ꯌꯧꯔꯛꯂꯦ꯫ ꯃꯅꯤꯡꯒꯤ ꯊꯣꯡꯗꯣ ꯍꯥꯡꯂꯒ ꯇ꯭ꯔꯣꯂꯤꯗꯣ ꯊꯦꯛꯆꯤꯜꯂꯒ ꯍꯥꯞꯀꯠꯈ꯭ꯔꯦ꯫ ꯇꯥꯝꯅꯥꯕꯨꯁꯨ ꯒꯥꯔꯤ ꯊꯣꯡ ꯍꯥꯡꯕꯤꯔꯒ ꯃꯃꯥꯡꯗ ꯀꯥꯈꯠꯍꯜꯂꯤ꯫ ꯐꯤꯔꯦꯞꯄ ꯃꯥꯁꯨ ꯀꯥꯈꯠꯂꯒ ꯊꯧꯗꯣꯔꯛꯂꯦ꯫ 10 days ꯍꯥꯏꯔꯒ ꯌꯥꯝꯅꯁꯨ ꯀꯨꯏꯈ꯭ꯔꯦ꯫ ꯑꯦꯛꯖꯥꯝ ꯑꯃ ꯄꯤꯔꯨꯕ, ꯅꯨꯃꯤꯠ ꯈꯔꯅꯤꯁꯨ ꯀ꯭ꯂꯥꯁ ꯌꯥꯎꯔꯨꯕ꯫ ꯀꯩꯅꯣꯝ ꯆꯥꯈꯤꯁꯤꯔꯣ? ꯀꯣꯟꯅ ꯆꯥꯔꯁꯦ, ꯐ꯭ꯂꯥꯏꯠ ꯗꯤꯂꯦ ꯇꯧꯕꯒꯤ ꯋꯥꯔꯦ꯫ ꯐꯤꯔꯦꯞꯄ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ꯫ ꯇꯥꯝꯅꯥ ꯃꯥꯅꯁꯨ ꯀꯌꯥꯝ ꯀꯨꯏꯔꯦ ꯉꯥꯏꯕ ꯍꯥꯏꯅ ꯋꯥꯍꯪ ꯑꯃꯠꯇꯁꯨ ꯍꯪꯕꯤꯔꯝꯗꯦ꯫ ꯍꯪꯂꯛꯇꯦ ꯍꯥꯏꯗꯨꯅ ꯐꯤꯔꯦꯞꯄꯁꯨ ꯋꯥꯔꯧ ꯄꯨꯔꯧ ꯊꯝꯗꯦ꯫ ꯌꯨꯝꯂꯣꯝꯗ ꯑꯣꯏꯅ ꯊꯧꯔꯛꯂꯦ꯫ ꯇꯥꯝꯅꯥ ꯃꯃꯤꯠ ꯇꯝꯅ ꯎꯏꯁꯤꯜꯂꯒ ꯁꯤꯠꯇꯨꯗ ꯉꯥꯊꯔꯒ ꯍꯤꯞꯈꯤꯕꯗꯣ ꯐꯤꯔꯦꯞꯄ ꯁꯤꯠꯇꯨ ꯈꯤꯇꯪ ꯇꯨꯊꯍꯟꯕꯤ꯫ ꯀꯩꯒꯤꯅꯣ ꯁꯔꯅ ꯑꯩꯉꯣꯟꯗ ꯃꯇꯝ ꯄꯤꯕ ꯄꯥꯝꯃꯤꯁꯦ? ꯐꯤꯔꯦꯞꯄꯅ ꯁꯥꯎꯅꯤꯡꯕ, ꯋꯥꯔꯧꯕ ꯑꯃꯠꯇ ꯃꯉꯣꯟꯗ ꯎꯠꯂꯛꯇꯕ ꯑꯗꯨꯒꯨꯝꯕ ꯃꯇꯧꯗꯨꯗ ꯍꯪꯉꯛꯄ ꯋꯥꯍꯪꯅꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯃ ꯑꯣꯏꯔꯝꯂꯗꯤ ꯃꯤ ꯑꯃꯒꯤ ꯃꯃꯜ ꯈꯪꯗꯦ, ꯑꯋꯥꯕ ꯎꯗꯦ ꯍꯥꯏꯗꯨꯅ ꯊꯤꯅ ꯆꯩꯈꯤꯕ, ꯁꯥꯎꯈꯤꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯕꯨ ꯐꯤꯔꯦꯞꯄ ꯃꯥꯗꯤ ꯇꯧꯔꯨꯗꯦ꯫ ꯇꯞꯅ ꯈꯤꯔꯨꯝ ꯅꯣꯛꯈꯤꯗꯨꯅ ꯄꯥꯝꯖꯔꯨꯕꯒꯤ ꯇꯥꯝꯅꯥ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯊꯣꯔꯛꯂꯒ ꯑꯩꯅ ꯄꯥꯝꯗ꯭ꯔꯁꯨ, ꯄꯥꯝꯖꯔꯁꯨ ꯄꯥꯝꯖꯅꯨ ꯍꯥꯏꯕꯗꯤ ꯊꯃꯣꯏꯁꯤꯅ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ꯫ ꯋꯥꯔꯤ ꯃꯈꯥ ꯇꯥꯅꯈꯤꯗ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯊꯣꯡꯒꯥꯜꯁꯨ ꯌꯧꯔꯛꯂꯦ꯫ ꯃꯅꯨꯡꯗ ꯊꯧꯖꯤꯟꯒꯦ? ꯁꯤꯗ ꯀꯨꯝꯃꯒꯦ꯫ ꯄꯥꯕꯨꯡ ꯍꯣꯏꯅ ꯎꯈ꯭ꯔꯒ ꯁꯔꯒ ꯑꯩꯒꯒꯤ ꯃꯔꯛꯇ ꯀꯩꯒꯨꯝꯕ ꯑꯃ ꯂꯩꯅꯕ ꯃꯥꯟꯈꯤꯅꯤ꯫ ꯐꯤꯔꯦꯞꯄ ꯇꯞꯅ ꯑꯣꯀꯦ꯫ ꯒꯥꯔꯤꯗꯨ ꯈꯥꯝꯃꯦ꯫ ꯐꯤꯔꯦꯞꯄ ꯍꯥꯟꯅ ꯄ꯭ꯔꯄꯞ ꯀꯨꯝꯊꯔꯒ ꯃꯅꯤꯡꯒꯤ ꯒꯥꯔꯤꯒꯤ ꯊꯣꯡꯗꯣ ꯍꯥꯡꯂꯒ ꯇ꯭ꯔꯣꯂꯤꯗꯣ ꯊꯥꯡꯗꯔꯛꯏ꯫ ꯇꯥꯝꯅꯥꯁꯨ ꯀꯨꯝꯊꯔꯛꯂꯒ ꯕꯦꯒꯇꯨ ꯃꯥꯅ ꯑꯣꯈ꯭ꯔꯦ꯫ ꯆꯪꯉꯨꯈꯤꯒꯦ ꯍꯥꯏꯅ ꯈꯨꯝꯃꯤ꯫ ꯇꯥꯝꯅꯥꯅ ꯆꯪꯈꯤꯕꯗꯨꯁꯨ ꯌꯦꯡꯗꯨꯅ ꯂꯦꯞꯍꯧꯏ꯫ ꯑꯗꯨꯕꯨ ꯍꯟꯅ ꯍꯥꯏꯐꯦꯠꯇꯁꯨ ꯑꯣꯟꯊꯣꯛꯂꯒ ꯌꯦꯡꯕꯤꯔꯝꯗ꯭ꯔꯦ꯫ ꯒꯦꯠ ꯃꯅꯨꯡ ꯂꯥꯟꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯐꯤꯔꯦꯞꯄꯁꯨ ꯀꯥꯈꯠꯂꯛꯇꯨꯅ ꯊꯧꯗꯣꯔꯛꯂꯦ꯫ ꯔꯁꯤꯌꯥꯗ ꯐꯣꯟ ꯇꯧꯈ꯭ꯔꯒ ꯔꯁꯤꯌꯥꯕꯨ ꯄꯤꯛ ꯑꯞ ꯇꯧꯔꯒ ꯗꯤꯄꯥꯔꯠꯃꯦꯟꯇꯦꯜ ꯁ꯭ꯇꯣꯔ ꯑꯃꯗ ꯂꯥꯛꯃꯤꯟꯅꯩ꯫ ꯒꯨꯒꯜꯗ ꯁꯔꯆ ꯇꯧꯔꯒ ꯀꯩꯅꯣ ꯈꯔ ꯊꯤꯔꯤ ꯐꯤꯔꯦꯞꯄꯗꯣ꯫ ꯔꯦꯗ ꯕꯨꯜ, ꯀꯣꯀꯣꯅꯠ ꯋꯥꯇꯔ, ꯑꯣꯁꯤꯟ ꯅꯦꯆꯔꯦꯜ, ꯁ꯭ꯇꯤꯡ ꯏꯅꯔꯖꯤ ꯋꯥꯇꯔ ꯌꯥꯝꯃꯤ ꯃꯥꯅ ꯂꯩꯔꯤꯗꯣ꯫ ꯆꯥꯅꯕ ꯄ꯭ꯔꯣꯇꯤꯟꯒꯤ ꯁꯔꯨꯛ ꯌꯥꯎꯕ ꯈꯔꯁꯨ ꯂꯩꯔꯤ꯫ ꯄꯦꯠ ꯇꯧꯔꯝꯗꯨꯅ ꯁ꯭ꯇꯣꯔꯗꯨꯒꯤ ꯑꯉꯥꯡꯗꯨꯅ ꯄꯣꯠ ꯃꯌꯥꯝꯗꯣ ꯕꯣꯛꯁ ꯑꯆꯧꯕ ꯑꯃꯗ ꯍꯥꯞꯇꯨꯅ ꯇꯧꯍꯜꯂꯦ ꯄꯦꯛ꯫ ꯒꯥꯔꯤꯗꯨꯒꯤ ꯃꯅꯤꯡꯗ ꯍꯥꯞꯀꯠꯈꯤꯕꯗ ꯒꯥꯔꯤꯗꯣ ꯈꯪꯆꯤꯟꯈꯤ꯫ ꯔꯁꯤꯌꯥꯅ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯕ ꯃꯇꯧꯗꯣ ꯇꯨꯃꯤꯟꯅ ꯍꯣꯏ ꯃꯥꯏ ꯍꯥꯏꯗ ꯌꯦꯡꯂꯤ꯫ ꯒꯥꯔꯤꯗ ꯀꯥꯈꯠꯅꯔꯕ ꯃꯇꯨꯡ ꯍꯪꯉꯛꯏ ꯔꯁꯤꯌꯥꯅ, ꯀꯩꯅꯣ ꯂꯩꯔꯤ ꯃꯌꯥꯝꯁꯤꯕꯨ ꯐꯤꯔꯦꯞꯄ? ꯇꯥꯝꯅꯥꯗꯣ ꯉꯁꯤ ꯐ꯭ꯂꯥꯏꯠ ꯗꯤꯂꯦ ꯇꯧꯕꯒꯤ ꯈꯔ ꯆꯣꯛꯊꯔ ꯃꯥꯜꯂꯦ꯫ ꯏꯁꯣꯟ ꯁꯣꯟꯊꯅ ꯎꯏ꯫ ꯑꯦꯠꯃꯣꯁꯐꯤꯌꯔ ꯆꯥꯟꯅꯗꯕꯅꯤꯅ ꯑꯥꯗ ꯂꯩꯕꯗꯨꯁꯨ ꯆꯥꯕ ꯊꯛꯄ ꯌꯥꯔꯝꯃꯣꯏ꯫ ꯌꯨꯝꯗ ꯊꯣꯛꯂꯛꯄꯁꯨ ꯂꯐꯨ ꯊꯔꯣ ꯂꯩꯔꯦ꯫ ꯑꯇꯣꯞꯄ ꯀꯩꯀꯩ ꯄꯤꯖꯅꯒꯦ? ꯀꯩꯊꯦꯜꯗꯒꯤ ꯂꯐꯨ ꯊꯔꯣ ꯂꯩꯈꯤꯁꯤꯔꯣ? ꯀꯩꯊꯦꯜ ꯆꯪꯕꯗꯤ ꯑꯩꯗꯤ ꯉꯝꯃꯣꯏ꯫ ꯑꯗꯨꯝꯕꯗꯤ ꯃꯃꯥ ꯃꯄꯥꯅ ꯁꯦꯝ ꯁꯥꯗꯨꯅ ꯊꯝꯂꯝꯃꯅꯤꯗ꯫ ꯅꯪꯁꯨꯕ ꯕꯦꯔꯥꯅꯤ꯫ ꯁꯤ ꯃꯌꯥꯝꯁꯦ ꯑꯃꯨꯛ ꯄꯤꯔꯨꯈꯤꯗꯣꯏꯔꯣ ꯅꯪꯒꯤꯁꯦ? ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯤꯔꯒꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯥ ꯄꯣꯊꯥꯔꯝꯈꯤꯅꯤ꯫ ꯉꯔꯥꯡ ꯈꯔ ꯉꯥꯎꯔꯨꯕꯤ ꯀꯣꯛꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯒ꯭ꯔꯤꯟ ꯇꯤ ꯑꯃꯃꯝ ꯊꯛꯈꯤꯁꯤꯗꯅ꯫ ꯐꯤꯔꯦꯞꯄ ꯃꯥꯅꯁꯨ ꯌꯥꯔꯗꯨꯅ ꯔꯦꯁꯇꯨꯔꯦꯟꯠ ꯑꯃꯗ ꯂꯥꯛꯏ꯫ ꯒ꯭ꯔꯤꯟ ꯇꯤ 2 ꯑꯃꯒ ꯆꯥꯅꯕ ꯑꯣꯔꯗꯔ ꯇꯧꯈꯤꯕꯗꯨꯗ ꯔꯁꯤꯌꯥꯅ, ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯥꯕ ꯌꯥꯗꯣꯔꯀꯥꯟꯁꯤꯗ ꯑꯩꯗꯤ ꯀꯩꯝꯇ ꯆꯥꯅꯤꯡꯗ꯭ꯔꯦꯅꯦ꯫
ngarangi kut yotpado adudai hena chakhawda kem tadre khirum noklaga magi saktam khradi chasankre ado kamlak simadi khra chokthai rashi angakna nang de kege ahing yumda halakpaga amaduna amuk ngasi lakani haizilakpaga tumba yadro nonganbaga airport ngaiba adum thoe ahi sudaudi ko nushibana nushinaba perfume manam nushiba chaibada hangoinaba chaibaga cha manakre madu manaton mela khangamni ye heinadana ui aina kenom khankini haibagi mana hairaktabani masado khrasu sokthabaga naton sensitive orabazani nangamako order su puthorakle chaba hongnari ngak phamlaba tung thokminari thongzaldani tamnana ningkhombaga changminarakpada oknari firepa chabliptuna tamnada munna yengli chimba kangdema khoisangna manbana chimba phawba kangma ngamdre nganglubada phawhai ama phaw thokpasu ngamaklaroi pendaba khoisangnabana aduna henmanbana tamna mityeng du sukang khangdabagum saroi sula amira Russia noksinaraga hoi ningkhombaga aigasu coffee mamam thausinala ambani hairamduna mana mang tharaga changkraga ningkhombana tongmairap inaki firepa Russia da hairap yenglaga chalasla nungai tabu sum hele mana khanjari siga tamnana tawthorakli siga pumnamak khenare tamnagi maithongda magi mami khazik khanbagi machet amatta paklade kardu da kakhanaragle Russia de firepagi maching maso naibado khangmana gari do firepada thawanba thagai sing kire tamnana tawrakli duga firepana khanjari duga amuk sumana phawba sauningloi aduna de firepana kari oiramgani khallubada hena nungai sade nanga si nupi se natradi nupi imta leijadrobo firepa mai thongdu madi khra sonthabagi mami tai khonjel du madi kaisu tawdaba sari singe lairangbo laiteng oina thadaba yumbu lairamgadro amani natana adubu nachong oina semningba leidi tangi mak egi famdadi singe laktagi atangmini khangdi da man aibo hojiksu laknari aisu khangdaba nate adubu khalli aina lekhokta tingkhang palabasu ai gamlada thajage fazaba khudingmak huni mahuni khangna aina su pamjarure hudi kaidang nungda paisila thamgano tapna nangi punsibo manghalakani khangde amuk sumani inakta leiradi hakchang se tekhali manu wari sarakpada nungairamdaba khudingmak su manganki manu thorakpa sathiba matongna punsibu su lohenbi kidawri yare nang musu nupa thoi khudoktuga yam sonjinarakanoko kinna thilakani firipa makha tade nokphe toramlaga gari du tapni thauduna halakle Russia mayumda drop toramaga tamnagi thongal manakta gari khamduna tamna halakpa ngairi ngaki matong ningkhomana tamna thinbirai gate mamangda ningkhomana tamna da keep ama piraga ani du nokmi tawnaduna wari watai tawbada firepa khadok sikhi handle du da makhut ani changduna chena paisili sor phuina holai khudak tu da firepa tamna da kol toksili tamna kakthatpa du suri hina sauduna amuk su toksili tamna su paikhatuna nakong da haplaga ningkhoma dagi khongkhap ani mu chathorakle ningkhoma su kanano aina ngasai de uri mayam su kaino tamna nangi se ibu sanaribra aina kai tawrage ningkhoma ga nanga lainariba mari su kaino tinaba marupni thamoi yoiba mari duni mapal thongi nang uhanba mari du nate aisu khangde mana kainom charuse haibada aisu no haiba ngamde maga wari sanabada awanungai wari liningi mari haibusini firepa mun kitang ngangsilai aduga ide nangi khonjal amana manglana mada tawhanbiba nangi saktam amana taibang amada pubikiba nangi na taw amana hugum jaina phawaliba ide aibudi nangna kemta khanbidabra tamthiba aibu pangal fudokpa ngamanda solalaga nangna thambiriba aise nangi mai thongduda minungshi machat amata su pokpagi mami taba ude si ai nungairamgani khanbra tamna mamai do kailei duna yenglubada firepagi gari urakle yumda hallo firepa hena ben kidre maya chiksilaga anikpa khonjelda nangna asuk yami nungshi khangdri sa kaigino
ꯌꯥꯔꯦꯕ ꯑꯩꯒꯤ ꯇꯣꯛꯁꯤꯅ ꯌꯥꯝ ꯁꯣꯛꯀꯗꯕ ꯑꯣꯏꯔꯗꯤ ꯁꯔꯅ ꯃꯅꯤꯡ ꯍꯟꯈꯤꯕꯗ ꯑꯩ ꯈꯥꯝꯃꯣꯏ ꯀꯔꯝꯕ ꯑꯩꯒꯤ ꯑꯔꯥꯟꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯄꯤꯔꯤꯕ ꯆꯩꯔꯥꯛꯅꯣ ꯅꯪꯒꯤꯁꯦ ꯇꯥꯝꯅ ꯄꯥꯎꯈꯨꯝ ꯑꯃꯒꯤꯗꯃꯛ ꯑꯩꯉꯣꯟꯗ ꯗꯤꯁꯇꯔꯕ ꯌꯥꯝ ꯇꯧꯗꯣꯏ ꯑꯣꯏꯔꯒꯅ ꯌꯥꯔꯦ ꯑꯩ ꯄꯥꯎꯈꯨꯝꯗ ꯄꯤꯔꯒꯦ ꯍꯧꯖꯤꯛꯃꯛ ꯐꯤꯔꯦꯞꯄ ꯑꯃꯨꯛꯇꯪ ꯃꯃꯤꯠ ꯎꯏꯁꯤꯜꯂꯤ ꯒꯥꯔꯤꯗꯨꯁꯨ ꯃꯃꯥꯏ ꯂꯩꯗꯨꯅ ꯌꯥꯡꯅ ꯊꯧꯗꯣꯔꯛꯂꯤ ꯃꯈꯨꯠ ꯅꯥꯝꯃ ꯑꯃꯅ ꯍꯦꯟꯗꯜ ꯄꯥꯏꯔꯤ ꯑꯗꯨꯒ ꯅꯥꯝꯃ ꯑꯃꯅ ꯅꯥꯀꯣꯡꯗ ꯐꯣꯟ ꯄꯥꯏꯗꯨꯅ ꯊꯥꯡꯒꯠꯂꯤ ꯃꯁꯥꯒꯤ ꯑꯣꯝꯆꯥꯛꯅꯔꯤꯕ ꯏꯍꯨꯜꯗꯣ ꯐꯥꯖꯤꯜꯂꯗꯨꯅ ꯇꯥꯝꯅꯕ ꯑꯣꯏꯅ ꯊꯦꯝꯂꯛꯏ ꯃꯈꯥ ꯇꯥꯔꯅꯨ ꯌꯥꯔꯦ ꯉꯁꯤ ꯑꯩꯅ ꯎꯔꯤꯕ ꯅꯪꯁꯦ ꯑꯩꯉꯣꯟꯗ ꯍꯥꯏꯅꯤꯡꯕ ꯉꯥꯡꯅꯤꯡꯕ ꯋꯥ ꯑꯃꯠꯇꯁꯨ ꯑꯩꯒꯤ ꯈꯟꯕꯤꯔꯒ ꯅꯪꯒꯤ ꯆꯤꯝꯕꯥꯜꯗꯒꯤ ꯊꯣꯛꯂꯛꯂꯔꯣꯏ ꯅꯣꯡꯃ ꯄꯤꯔꯣ ꯑꯩꯒꯤ ꯄꯥꯎꯈꯨꯝ ꯐꯤꯔꯦꯞꯄ ꯁꯣꯔꯗꯨꯃꯗꯤ ꯇꯞꯅ ꯇꯞꯅ ꯍꯣꯟꯊꯩ ꯑꯗꯨꯕꯨ ꯒꯥꯔꯤꯒꯤ ꯁ꯭ꯄꯤꯗ ꯑꯗꯨꯃꯗꯤ ꯍꯦꯟꯅ ꯀꯟꯈꯠꯂꯤ ꯇꯥꯝꯅ ꯃꯥꯁꯨ ꯐꯅꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯆꯩꯅꯤꯡꯕ ꯐꯥꯎꯔꯨꯔꯁꯨ ꯐꯤꯔꯦꯞꯄꯒꯤ ꯋꯥꯗꯨꯗ ꯃꯈꯥ ꯇꯥꯔꯨꯕꯁꯨ ꯉꯝꯗꯦ ꯇꯞꯊꯔꯛꯄ ꯋꯥꯍꯩꯗ ꯊꯃꯣꯏ ꯃꯣꯟꯊꯔꯛꯂꯤꯕꯅꯤ ꯁꯥꯎꯈꯤꯕ ꯈꯣꯟꯖꯦꯜꯗ ꯃꯤꯄꯥꯏꯖꯔꯤꯕꯅꯤ ꯃꯅꯥꯛꯇ ꯅꯤꯡꯈꯣꯝꯕ ꯂꯦꯞꯂꯤ ꯍꯥꯏꯕ ꯐꯥꯎ ꯊꯥꯒꯩ ꯁꯦꯡꯅ ꯀꯥꯎꯊꯣꯛꯂꯨꯔꯦ ꯋꯥ ꯑꯃꯠꯇ ꯉꯥꯡꯂꯛꯇ꯭ꯔꯕ ꯐꯤꯔꯦꯞꯄ ꯃꯥꯒꯤ ꯁꯣꯔ ꯍꯣꯟꯗꯣꯛꯄꯒꯤ ꯃꯈꯣꯜꯗꯨ ꯇꯥꯔꯤ ꯅꯤꯡꯈꯣꯝꯕ ꯇꯞꯅ ꯇꯥꯝꯅꯥꯏ ꯃꯃꯥꯡ ꯂꯦꯞꯁꯤꯜꯂꯛꯂꯒ ꯀꯅꯥꯅ ꯀꯩ ꯍꯥꯏꯔꯛꯏꯅꯣ ꯅꯥꯀꯣꯡꯗꯒꯤ ꯐꯣꯟꯗꯨ ꯊꯥꯡꯊꯗ꯭ꯔꯤ ꯑꯍꯧꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯇꯥꯝꯅꯥꯒꯤ ꯅꯥꯀꯣꯡ ꯍꯨꯝꯖꯤꯜꯂꯛꯂꯦ ꯐꯣꯟꯗꯨꯗꯒꯤꯅꯤ ꯐꯤꯡꯅ ꯇꯥꯝꯅꯥꯅ ꯁꯔ ꯇꯥꯕ꯭ꯔꯣ ꯁꯔ ꯍꯥꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯏ ꯈꯨꯝꯕꯤꯔꯛꯇꯦ ꯇꯥ ꯊꯥꯡꯊꯗꯨꯅ ꯌꯦꯡꯂꯨꯕꯗ ꯐꯣꯟꯗꯨꯁꯨ ꯇꯠꯂꯝꯂꯦ ꯐꯤꯕꯝꯗꯨꯗꯗꯤ ꯇꯥꯝꯅꯥ ꯃꯀ꯭ꯂꯥ ꯐꯣꯛꯅꯤꯛꯇꯨꯅ ꯁꯣꯔꯤ ꯐꯥꯏꯗꯨꯅ ꯍꯣꯜꯂꯛꯏ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯒꯤꯐꯇꯨꯁꯨ ꯂꯩꯃꯥꯏꯗ ꯅꯥꯟꯊꯍꯟꯈ꯭ꯔꯦ ꯃꯈꯨꯠꯅ ꯅꯤꯡꯈꯣꯝꯕꯅ ꯅꯨꯡꯁꯤꯅ ꯄꯤꯔꯛꯄ ꯈꯨꯗꯣꯜ ꯑꯃ ꯆꯦꯠꯅ ꯄꯥꯏꯔꯤ ꯍꯥꯏꯕ ꯀꯨꯡꯀꯥꯎꯅꯤ ꯅꯤꯡꯈꯣꯝꯕ ꯃꯗꯨꯃꯗꯤ ꯊꯥꯒꯩ ꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯦ ꯈꯨꯗꯣꯜꯗꯨꯅ ꯂꯩꯃꯥꯏꯗ ꯄꯣꯞ ꯇꯥꯈꯤꯕ ꯃꯤꯀꯨꯞꯇꯣ ꯊꯃꯣꯏꯗ ꯀꯅꯥ ꯑꯃꯅ ꯑꯊꯧꯕ ꯈꯨꯠꯂꯥꯏ ꯑꯃꯅ ꯊꯤꯟꯖꯤꯜꯂꯛꯄꯒꯨꯝꯅ ꯆꯤꯡ ꯂꯥꯎꯈꯤ ꯇꯥꯝꯅꯥ ꯐꯤꯔꯦꯞꯄꯒꯤ ꯅꯝꯕꯔꯗ ꯍꯟꯅ ꯀꯣꯜ ꯇꯧꯁꯤꯜꯂꯤ ꯄꯥꯏꯔꯛꯇ꯭ꯔꯦ ꯅꯤꯡꯈꯣꯝꯕ ꯃꯥꯁꯨ ꯂꯩꯃꯥꯏꯗ ꯇꯥꯔꯤꯕ ꯈꯨꯗꯣꯜ ꯑꯗꯣ ꯍꯥꯏꯔꯞ ꯌꯦꯡꯂꯝꯂꯒ ꯃꯤꯄꯥꯏꯅ ꯃꯁꯥ ꯅꯤꯛꯇꯨꯅ ꯂꯦꯞꯂꯤꯕ ꯇꯥꯝꯅꯥꯒꯤ ꯃꯇꯧꯗꯣ ꯈꯪꯅꯤꯡꯕ ꯂꯥꯡꯇꯛꯅꯕ ꯃꯤꯄꯥꯏ ꯑꯃꯒ ꯂꯣꯏꯅꯗꯨꯅ ꯌꯦꯡꯂꯒ ꯍꯪꯂꯤ ꯇꯥꯝꯅꯥ ꯀꯩꯗꯧꯔꯒꯦ ꯅꯤꯡꯈꯣꯝꯕ ꯃꯥꯒꯤ ꯄꯥꯎꯈꯨꯝꯗꯨ ꯄꯤꯔꯝꯗ ꯅꯤꯡꯈꯣꯝꯕꯕꯨꯁꯨ ꯍꯨꯝꯗꯣꯛꯂꯝ ꯀꯟꯅ ꯐꯤꯔꯦꯞꯄꯅ ꯊꯧꯈꯤꯕ ꯃꯥꯏꯀꯩꯔꯣꯝꯗ ꯆꯦꯜꯂꯛꯏ ꯈꯤꯇꯪ ꯍꯦꯛ ꯆꯠꯂꯛꯄꯗ ꯈꯣꯡ ꯑꯋꯥꯡꯕꯗꯨꯒ ꯆꯦꯟꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯈꯣꯡꯎꯞꯇꯨꯁꯨ ꯂꯧꯊꯣꯛꯇꯨꯅ ꯂꯥꯛꯇꯅ ꯍꯨꯟꯗꯣꯛꯂꯝꯂꯒ ꯐꯤꯔꯦꯞꯄꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯦꯜꯂꯛꯏ ꯃꯤꯑꯣꯠꯄꯤ ꯑꯗꯣ ꯏꯔꯥ ꯊꯥꯡꯕ ꯍꯧꯔꯛꯂꯦ ꯀꯞꯅꯤꯡꯕ ꯈꯥꯡꯖꯤꯟꯕꯗ ꯆꯤꯝꯕꯥꯜꯗꯣ ꯈꯞꯁꯨ ꯈꯞꯂꯔꯦ ꯈꯨꯗꯛꯇ ꯐꯤꯔꯦꯞꯄ ꯃꯥꯕꯨ ꯁꯣꯏꯗ ꯉꯥꯝꯗꯕ ꯏꯁꯣꯔꯕꯨ ꯅꯤꯡꯖꯔꯛꯏ ꯁꯣꯔ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯁꯣꯛꯊꯕ ꯇꯧꯔꯨꯗ ꯆꯦꯜꯂꯛꯏ ꯊꯣꯡꯒꯥꯜꯗꯒꯤ ꯐꯅ ꯁꯥꯡꯅ ꯆꯦꯜꯂꯛꯂꯦ ꯎꯔꯦ ꯂꯝꯕꯦꯜ ꯃꯇꯥꯏ ꯑꯃꯗ ꯒꯥꯔꯤ ꯊꯦꯡꯖꯤꯟꯅꯕꯒꯤ ꯐꯤꯔꯦꯞꯄꯒꯤ ꯀꯥꯔꯗꯨꯅ ꯏꯐꯩ ꯐꯩꯅ ꯈꯥꯝꯂꯤꯕꯗꯨꯁꯨ ꯇꯥꯝꯅꯥ ꯃꯈꯣꯡ ꯁꯦꯀꯦꯟ ꯑꯃꯈꯛ ꯆꯞ ꯂꯦꯞꯂꯝꯃꯒ ꯈꯨꯗꯛꯇ ꯍꯥꯟꯅ ꯆꯦꯜꯂꯝꯕ ꯆꯥꯡꯗꯒꯤ ꯀꯟꯈꯠꯅ ꯄꯥꯏꯁꯤꯜꯂꯛꯏ ꯃꯄꯤꯗꯨꯁꯨ ꯐꯅ ꯊꯤꯟꯒꯠꯂꯕꯗꯣ ꯈꯥꯡꯒꯠꯂꯕꯁꯨ ꯄꯜ ꯈꯥꯕ ꯉꯝꯗ ꯅꯥꯟꯊꯔꯛꯂꯤ ꯄꯤꯔꯥꯡ ꯑꯗꯨꯅ ꯇꯥꯛꯂꯔꯤ ꯂꯧꯅꯝꯕꯤ ꯑꯗꯨꯒꯤ ꯊꯃꯣꯏꯒꯤ ꯋꯥꯔꯣꯜꯁꯨ ꯇꯥꯝꯅꯥꯅ ꯍꯦꯛ ꯀꯥꯔ ꯃꯅꯥꯛ ꯌꯧꯔꯛꯄꯒ ꯐꯤꯔꯦꯞꯄ ꯀꯩꯁꯨ ꯇꯧꯔꯨꯗ ꯀꯥꯔ ꯑꯗꯨꯅ ꯂꯨꯝꯁꯤꯜꯂꯨꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯅꯥꯀꯜ ꯑꯃꯗꯒꯤ ꯇꯞꯂꯤ ꯊꯣꯔꯛꯂꯦ ꯃꯥ ꯇꯥꯝꯅꯥ ꯎꯔꯨꯗꯦ ꯎꯔꯝꯕ ꯊꯣꯛꯂꯕꯗꯤ ꯄꯤꯔꯥꯡꯅ ꯄꯤꯔꯛꯂꯤꯕ ꯄꯥꯎꯈꯨꯝ ꯑꯗꯣ ꯁꯣꯏꯗꯅ ꯈꯪꯖꯔꯝꯒꯗꯕꯅꯤ ꯐꯤꯔꯦꯞꯄ ꯃꯥꯅ ꯎꯔꯨꯗ꯭ꯔꯕꯁꯨ ꯇꯥꯝꯅꯥꯅ ꯌꯥꯝꯅ ꯊꯨꯅ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯐꯤꯔꯦꯞꯄꯒꯤ ꯁꯦꯒꯥꯗꯨꯗ ꯃꯈꯨꯠ ꯑꯅꯤ ꯍꯨꯠꯆꯤꯟꯈꯤꯗꯨꯅ ꯃꯁꯥ ꯒꯦꯞ ꯑꯃꯠꯇꯁꯨ ꯂꯩꯍꯟꯗ ꯈꯥꯡꯀꯣꯟ ꯀꯣꯟꯁꯤꯜꯂꯔꯤ ꯐꯤꯔꯦꯞꯄ ꯃꯥꯒꯤ ꯅꯪꯒꯟꯗ ꯆꯦꯠꯅ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯄꯥꯏꯁꯤꯜꯂꯛꯏ ꯐꯤꯔꯦꯞꯄ ꯃꯥꯒꯤ ꯐꯨꯔꯤꯠꯇꯨꯒ ꯀꯣꯟꯅꯅ ꯀꯞꯊꯣꯛꯈ꯭ꯔꯦ ꯄꯥꯎꯈꯨꯝꯅꯤ ꯄꯤꯔꯥꯡ ꯑꯗꯣ ꯄꯥꯎꯈꯨꯝ ꯑꯃꯈꯛꯅꯤ ꯐꯤꯔꯦꯞꯄ ꯃꯥꯒꯤ ꯋꯥꯍꯪ ꯑꯗꯨꯒꯤ ꯁꯦꯡꯂꯕ ꯄꯥꯎꯈꯨꯝꯅꯤ